Hairokta achumba bisar laktrabadi nongmadi soidana civil war thokane JSC. Ngasi JSC against the brutal killing of N Rohit. Hairokna Rohit hatpada senaba phagat khraba miyoi sing court puthokadore haiba tabadage laikai dage haunaruba naidana thoglakpa khoisaunaraba nupi mayam amana Hairok part 2 mayai laikai upper primary school lampak to wakan mi phamduna pendabagi kholau kaya laukhrei. Hairok part 3 Taurangbam Laikai da Rohit ke misi asigi asengba chumba wayel phangallo mihat pa made mi hat pa decision na bakulai hauzik phawbada phagatpa laitri haina akanba mawong da condemn tawkhrei mamang tha December kunga mathoi gi ahing da thokiba yamna laibak thiba thokdok amada laikhidraba ningthojam Rohit ke misi asibu yaning da phongdok tuna misi asi da senari ba police na phagat khraba miyoi sing court sa puthokadore tabadage nupi mayam amana khutta play card paiduna pendabagi kholau kaya marum laukhrei wakat mi phamadu saruk yakhiba JSC gi convener Moirang Them Santi na haikibada mihat padesenari ba miyoi sing paliba lengak asina achumba wayel chathaviyo mihat pa sing achumba wayel chathabang ngamdrabade Hairok ta miyam gi oiba civil war thorakpa yai matamaduda Manipur lengak na Hairok ki miyambu lana lopham thokte hairaduna Mara leide khanglaba sing miyam khangna sairak piyu PM Modi na Manipur da lupa crore kaya gi project sing sangarambaga loinana urep uyung tamlam lay Manipur laibak asigi tanglaba manipiba state waide PM lagliba mikhalasi da BJP gi lengak amukhat na lakhanana ba pumnamagna thaudang lominarasi Chief Minister Prime Minister Narendra Modi na ngasi Imphal Manipur da lupa crore lising amaga chanipan yangkhai gi Saukhat Thaurangi project taraga humdoi sanga khre amasung lupa crore lising ani ga chamapan yangkhai gi Saukhat Thaurangi project mapal gi urep uyung tamkhre project sing asi road infrastructure thagnaba ising piba haksel urban development housing information skill development art and culture ga mari leinaba sing me PM na lupa crore lising amaga chatret changna sagadaba national highway project manga gi urep uyung su tamkhe mahakna NH 37 da laiba Barak Turel mathakta lupa crore humbudra ga manga rom changna sakiba thong adu sangaki amasung thong asina silchar amasung Imphal ge traffic pu komhal laga nei mahakna Manipur gi miyam da lupa crore lising amaga chama changna sakiba mobile tower lising ani ga chahum marifu ga taret khusina ke PM na Imphal sahar da ising pigadaba lupa crore chani ga marifu changna sakiba Thoubal multipurpose project ke water transmission system Tamenglong district ke khultara ge sing pigadaba lupa crore hompuga manga changna sakiba water supply scheme project amasung senapati gi miyamda ising pinaba lupa crore yangkhai ga mathoi changna sakiba senapati district headquarter water supply scheme ge augmentation amasu sanga ke Prime Minister na saurang na lupa crore chama go hompu sangna triple P basis ta Imphal da sagadaba state of the Art Cancer Hospital gi urep uyung tamkhe mahang lupa crore kuntraga taret sangna DRDO ga khusamna na kyam gaida sakiba phamung chani gi COVID hospital su sanga khe mahang na integrated command amasung control center ICCC Imphal Turel gi development of western riverfront phase 1 amasung Thangal Bazar gi development of Mal Road phase 1 yauna lupa crore samaga humbudra changna Imphal Smart City mission gi makhada sakiba project ahum su sanga khe Prime Minister na saurang na lupa crore chani changna sagadaba Center for Invention Innovation Incubation amasung Training CIIIT ge urep uyung tamkhe mahak na Haryana ge Gurgaon da lupa crore chani ga marfu hena changna sagadaba Manipur Institute of Performing Arts ge urep uyung su tamkhe Prime Minister na mitin na sidahai ngasidagi hauna haibadi January 18 Manipur na statehood fangkhibagi yangkhai suba kumon hauraga nei masina India gi ning tambagi chahi humbudra ga manga subagi Amrit Mahosab ki thauram ga punba asina ithilama su oide Prime Minister na Manipur miyam gi thauna phabasida ikai khumnaba ulladuna laibak asege miyam marakta ning tambagi wakhalonda thajaba haukiba se Netaji machu ahum gi firalbu ahan bu oina pahinkiba Moirang lamdamdagi haukibane Netaji na India gi ning tambagi gateway ni hairamba awang nongpokna anoba India gi manglan mangphong na bagi gateway ama oirakle
India gi nongpok amasung awang nongpok thangba mafam asina India gi sakhutpagi haurakpham oigani haiba wafamda thajababu amukhana ningsingduna phibam asi ngasidi lamdam sigi sahu asida uba phangle haike. Prime Minister na ngasi sangakhriba amasung urep uyung tamkhiba chakhut thaurangi scheme kaya asigi damakta Manipur gi miyambu thagatpa phongdokladuna Manipur da mapung phaba majority ga loinana Marat chetna amasung mathau ningthina pangthoktuna paliba laingak asibu Seman kibagi damakta Manipur gi miyam thagatpa phongdokhe. PM na makata na ai ayhaki laingak na awang nongpok ki damakta ek 4 day iski warep lawkhe. Isor na mahausa gi resource kaya taubang ambagi matik kaya lamdam sida pibire. Mafam sigi oina tourism gi matangda saukhutpagi oithokpa yamna lay. Asigumba oithokpa yaba singbu mangphau na hananaba awang nongpok ki lamdamda thavak oina hojik paikhatle awang nongpok na India gi saukhutpagi gateway oirakle. Manipur haibasi laibaki khwaidagi tanglaba mani piba state ama oiduna lakle. Mafam sigi nahasing maru oina lamdam sigi nupi macha singna laibak asibu malem sinba thungbada maming chathalle. Aduga ngasigi matamsida maru oina laibaki nahasingna Manipur gi sanaroi singdagi ithil lawre. Double engine laingak asina lepa leitana honabadagi ngasidi lamdam asida lalhaubagi amasung aki akhangi phibam leitre. Tangdu leitaba amasung chakhutpagi mangal oina ure. Awang nongpokna khulai thadokle amasung chakhutpagi lamjelda yaure. Decade kayadagi panduna laklaba yanabagi wari kaya aikhoigi ngasigi laingakna lausinduna asigumba puwarigi oiraba accord kayagi waroisin purakle. Manipur da blockade state oirambadagi haujikti malemgi threat ki lambi yatle haina su mahakna makhatana phongdokhe. Manipur gi chief minister N Biren hai Prime Minister Narendra Modi lakpadagi North East da amadi Manipur da akhanaba mijeng changbirakduna chakhutpagi thorang kaya paikhatpirak Corona gi waraba matamda miyam da senglem na yenkhe Covid ki hidak semkhe Manipur gi national highway sing yamna chakhutaba mawongda leiramme ngasidi lambi thong ka hena phagalagle yumthong khuding ising phanganana bahonare matam pumnamakta Manipur gi lengyan sizinare. PM Modi na Manipur bu hena nungsibagi matau adu utle Prime Minister Narendra Modi na hugdokiba Ujwala scheme gi makhada kanaba kaya phangankhre. Street vendor lising mapal henbada mateng pangkhre. Startup standard up ki scheme kaya paikhat pere asigumba miyam gi damak kathoklaba Prime Minister Narendra Modi bu mapanggal kalananabagi damak lakliba election asida BJP gi laingak amukhanna lakhananaba aikhoi pumnamagna thodang lawminarasi haike. Di Karungthang MLA oibadagi tokhrei NPF ta yauragane. Congress ki ticket karakhiba Tengnopal Kendra gi MLA Di Karungthang ngarang Manipur Legislative Assembly gi speaker da MLA oibadagi pham thadoknaba aiba cherol pisinkraba matung ngasi nongmanini asigi manungda NPF ta yauraba yana leire haire. Pawasina hai MLA Karungthang na pham thadoknaba speaker da aiba cherol pisinkhiba leirabasu haujuk phawbogi oinadi Congress Party da wapam amata phongdorokpa amasung cherol amata pisilakpa leite haire. Atopa pawgi likhun amanadi Chandel Kendra gi MLA oibada natana Manipur laingaki YAS amadi IFCD gi minister oiriba NPP gi tiketa mai paglakhiba letpaw haukipna haukiba December 18 da NPP dagi toklaba matung BJP da yaukhibaga loinana lakadoriba assembly mikhal asida Tengnopal Kendra da BJP gi mirep oina mikhal thengnagani haina laukthokibana maram oiraga Di Karungthang na MLA pham thadoklaga NPF ta yauduna mikhal thengnanaba poram yatpo oigane. Serak asida ngasi nungthil Manipur Legislative Assembly gi secretary na thokibo order amana Di Karungthang na MLA oibadagi pham thadokpa du ayaba pikhibaga loinana 42 Tengnopal Kendra gi MLA gi pham hangduna leire haire. Delhi gi CM Arvind Kejriwal COVID-19 positive oire. Laibak asigi national capital su oiriba Delhi da Omicron yauna COVID-19 ki case masing hengalakpadagi miyam da mipainaba pokhalingai cherakta national capital asigi chief minister Arvind Kejriwal ngasi COVID-19 positive oire haire. Mahakna ngasi Twitter da phongdokhibada laina asigi layong uthorokpaga loinana thoina aruba oidri haike. Mahakna makhatana phongdokhibada mahak masamak home isolation tawbaga loinana haukiba numit kharani sida mahaka naknakhiba miyoising masana home isolation tawjabaga loinana test tawthoknaba appeal tawkhe. Panba yabade Arvind Kejriwal haukiba numit kharani da
ꯃꯍꯥꯛꯀꯤ ꯄꯥꯔꯇꯤꯅ ꯃꯤꯈꯜꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯤꯕꯁꯤꯡ ꯌꯦꯡꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯎꯠꯇꯔꯈꯥꯟꯗ, ꯎꯠꯇꯔ ꯄ꯭ꯔꯗꯦꯁ, ꯄꯟꯖꯥꯕ ꯑꯃꯁꯨꯡ ꯒꯋꯥꯗ ꯆꯠꯈꯤꯕꯅꯤ꯫ ꯗꯦꯜꯂꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯣꯚꯤꯗ-19ꯒꯤ ꯀꯦꯁ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯉꯔꯥꯡ ꯐꯥꯎꯕꯗ ꯑꯄꯨꯟꯕ ꯀꯦꯁ ꯃꯁꯤꯡ 4,038 ꯁꯨꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯅꯥ ꯑꯁꯤꯒꯤ ꯏꯟꯐꯦꯛꯁꯟ ꯑꯁꯤ ꯑꯌꯥꯝꯕꯅ ꯐꯤꯚꯝ ꯂꯨꯅꯤꯡꯉꯥꯏ ꯑꯣꯏꯗꯕꯅ ꯃꯤꯌꯥꯝꯅ ꯃꯤꯄꯥꯏꯅꯗꯅꯕ ꯃꯍꯥꯛꯅ ꯑꯄꯤꯜ ꯇꯧꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫